Nupina, Nanggi Wakhalta Khalla Leihannaba, Rule Mari. Relationship ka Mari Leihannaba video si Marak Maraktatum Simbiru, Tatana Hybri. Ngasigi video si Nupi nong na Khangnarakpa Pakang Singadamuktadi, Yam special oirani. Maramdi ngasigi videos da Tatok Zagadoisi, Nanggi Khangnarakpa Kuidrib Nupiduna, Nanggi Wakhalta Khalla Leihannaba, Nangon Pulup Lupsilak Navadugumba, Golden Rule, Laiwa Marini. Rule Marimaksi suna season Ragadi, Mapung Pabapal Pangmangamloi, Madamsne video si Loi Fowing View, Rule Marimaksuna, Kangjan Biho. Tangation Harvada, chemistry si, emotional connection the Gihurpane. Aduna, Nangin Nung na Magin Nung the connect Tobungam Bamachangi. Aduna, Nang na Mag spent dominating Matamasi, Masi attraction Peskidamag, Yam Maru Oi. Maramsna, my Yauba Matamsing, Yam excited o hello, a pin belhello, Mapam to the Numituda, Nangsul Lake Yauki Ivasi, Mana Kangum Kidanava, Taubutai. Amukso Haizarungi, Nasigi Jusi Maruina, Kangnava Kuidrivinupidu, Nanggi Wakhalta Khalla Leihannaba Hibamatam the season Navadumbo, Golden Rule Mari Matambani. Atude Koi, Rule Duina Derek Lassi. Maraktana Marupsing, F. Magimatang the Haizarungi, Stegedum Daubulerdi, BMW car, left off, earphone, Amadi Selgi Mana Toibi Ahli. Sigi 1x bet F as the Adumna Tauduisi, light match Yangaga score prediction Tauraga, bet Tauduini. Kudamoina, Matsasi, Masikarambatim na Toini, Karambatim na run Kiam Loni, Kanani score Yam Nika Hivestada, bet Togaduini. If as the Tato Pasendong Pungai over games Kiam Suyauri, Luina screen the Habib promo code as a seasonal restart or Mutung Han deposit over rupees 26,000 for Pangway Kudung Jabam Supiri. Adona Twerkwe sale, Betiam, Bangam the Ate arrive metaching day, Ray Line Lotupe Hali, Miam Aman Eversi Yam Pam the season of a Hokre, Adum season of a Pambiragadi. If a single link Amadi promo code, pin comment Amadi description the Gipang Bigani. Guest price Pangview, promo code season of a Bigano. Rule number 1. Angakpa Tupo, mysterious oiban Pamoina, Magaluino. Nankari Taura Leramni, Kadai the Leramni Hivestig Horaga, Mabunga Kalagatamu. Hidi Nanga Tokuding, Facebook then start a Pangtada Tagat Pudu, Madutono. Nangak Maza Tonga Puda, Kadai the Chali, Kanaga Chali, Karichai Karitai Hivesi, Pepa Pipa Kangangano, Sigma Tijit Najatsi, social media the post of Wicham, Yam Nim Hello. Hoi. Social media ki matamni masi sungpai paino haibadi ai haizaroi aina haidoidi social media astasu mystery uini layu amuk muksu phat mangthokho karim thagatabi chepmuk laudali thu khalhalu mabu sinpasi kaid mujat krizano kaidore lerizano online klerektini mana tharakpa message ki reply mapugi manakta leibu huigum khudak tadum handongni haibaleite maramdi nangi hujikasi attraction phase ni Nangbu Matwai Haksang Lupna Nusizari Hivasi, Masinakation na Kandribina, Nang na Magdamu always available Oi Hivasi, Masinangi MRP, Hongdoruk Doktani. Aduna, Marktasu Adum Halu, Maging Asai Yuki Meseski reply, Horen Nungdang Doina, Asumna. Nasidi a Krechilure, Wamandana Pamunda Zundringatum Chang Avani, Hayingsu, Karagachin Dogdimale, Hek Yabuga Koltorokiko. Good night, sweet dreams. Sigi messages na mangonda, masinangi na pamda, Friday maru ibadu nate, priority do nate haiba kanghangani, pauhangani. Pung chang na tabiu, sigbun pas ni, tasing na nupising na, koida zarivasu, moina pam zarivasu. Complain di tawrakani adu buthazo, apam nung shidi, suida na pokani. Maram di mana nang sinasagi pun sigi pandam mamalay jaba misak amoina, ugani, logani, kaugano, jagom na banupadi asing minupi matana. Rule number 2. Tambangam dabo, nongdam nai dabo oyu, be unpredictable. Siya maru oiba rule lamane. Panji ki lon da hargana, attractive faces di, khalsa daba seriflagi mataw low haibane. Adoy targadi may mapukning da, nang namabu hine nungsi pambirak naba, kari no kradum leptana, Tauba madum jangli nangbu sumhatna bahot na balepa yadri haibasi magi mapung da power gadum laini masinang advantage ni aduna nang na ayuki nungdangi good morning good night message thabadu lat hello natraga the attraction faces the nangi value mamal asum hantarakani amukso haizagi complain is soidana torokani adubu madu taruno message tapping hangano
mabu ngaihelu karigi magi screen da nangi naming hek thorokpaga masadu langtak nanaba excited oinaba. Rule number 3. Rule number 3 is the ngasai rule number 1 adugi masam maring nya harasu yai. Ngasai rule 1 da haiki angak patupan pa moyo marak marak tasu swai swai mangthu numit nini humni magi message kasi yan handabi kol kasi pak pak pai dabi to maram di adong gi kanglun gi matung ina dom busy oiba misak amani. Once sdedi mana nangam huna pau phongna bada mana suidana khangani masik kari tawjano mana complain torpe yai kai gi message salaktrino khanbe yai mana atopun pige leira jalane engon da kamatam kai thukma nang da khai mana suk chilurisi masik kari makte hek tawjano sigum manangi na tawsing sna dom mana thengnar patin passing dagi tomthin ngal hangani khangnar pa hoboga peto peta tawun passing dagi adong gi thak yam wangkhat kani thaja da batawno moina toina hangba wahangsing gi manungda mathang karam kan unadoin haiba sisu amo oirakpa yai. Rule number 4. Rule number 4 da lady wasna nangna nini humni mangthur matung haidi magi message call yan handabi pai da bit toru matung karam mongda maga amu hana loina gani haibagi mong aduni magi irina pau he phongna boga nangna khwai hana haidoisi nang thabak khara chilure sorry saunuko kaidana hana haidongi side haifam thokpa aduni sigi makha tarpadi madi ngan gaidu kai tawralian ki ka habis taita thok focus toksil kadawni waris mangon da focus toksin gadawni nangi wadi likhan gadawni nangi maramda hangakpa wahangsing paukumsu likhan gadawni khara khum da sumdo wasna mabu hina langtak na hangani nangbune hina mysterious ohangani sigi matung deidi maga date ama tongnaba tarik ama thazilo khudakte hekta date toksin dongnate nong nini towersu mabu ngaihelu karigi maramdi haujili ba pungsingna nanga unado kuslaptre shamin phawhan mabu hinne excited ohingani attraction faces dadi sigma matam si yamnamak maru odibani. Attraction faces dadi available adum oidabasna mana nangbu miss tongnabai tanjadu nangi wakhal khalhannabai tanjadu nangbu uningmana langtak nanabagi tanjadu maphamda chalaisin doini. Extra tip oina Nupida asang message na nongum chusin bidu madukak tawbirunu yam boring chukini. Admission open. Dipsy guidance wangjingna English sangkhona ngangning ba satra singidama English grammar amadi spoken English ki akhanaba course ama puduna laksari tha ahum chatha jagada special course ase laklibu December tarik 18 dagi hawjagani limited Sydney sumnai satra kunthra dagi hena lawzaroi offline amadi online classes animaki kudong chab su pizari hawjaki matamda English lon ngangba ngamba haibsna thabak inkhang tanarpada oijabata nata chalu mafam sing iyungum phawhan bangam libani maramsina adomsu English mapung phana ngangba ngamhauna bugi kudong chaba ase soidana lobi haw akupa marol gidamak screen da hapsarib number sing stayda ngasima pau phawbirau sigma makhal gi video si marak marak ta pambiragadi pami haina comment phondok piramo.